ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯗꯤꯅꯦ ꯑꯩ ꯆꯥꯛ ꯅꯨꯡꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯠꯇꯦ ꯉꯁꯤꯒꯤꯗꯤ ꯁꯤꯒꯤ ꯁ꯭ꯄꯥꯏꯁꯤꯁ ꯅꯨꯗꯜꯁ ꯑꯃ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯕꯅꯦꯕꯀꯣ ꯁꯤꯁꯦ ꯑꯩ ꯆꯥꯗ꯭ꯔꯤꯕꯀꯣ ꯁꯤꯁꯦ ꯑꯩ ꯆꯥꯔꯒꯦ ꯇꯧꯕꯅꯦꯕ ꯀꯣꯔꯤꯌꯟ BBQ chicken ꯊꯥꯏꯕꯀꯣ ꯒꯥꯔꯤ ꯃꯈꯣꯟꯗꯣ ꯑꯩ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯨ ꯍꯥꯞꯇ꯭ꯔꯦ ꯃꯌꯥꯝ ꯁꯥꯎꯟꯗꯣ ꯑꯩ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯅꯍꯥꯟꯒꯤ ꯐꯦ ꯂꯥꯎꯔꯝꯕꯗꯣ ꯑꯗꯨ ꯀꯤꯔꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯁꯤꯒꯤ ꯆꯤꯀꯟ ꯂꯣꯂꯤꯄꯣꯞꯁꯤꯒ ꯑꯗꯩ ꯁꯤ ꯄꯔꯥꯊꯥ ꯂꯩꯔꯦꯕꯀꯣ ꯄꯔꯥꯊꯥꯁꯤꯁꯨ ꯑꯩ ꯁꯨꯝ ꯍꯥꯡꯉꯛꯀꯦ ꯁꯤꯁꯤꯒꯗꯤ ꯑꯩꯅ ꯁꯨꯝ ꯖꯣꯃꯥꯇꯣꯗꯒꯤ ꯆꯦꯟꯕꯅꯦꯕꯀꯣ ꯁꯥꯎꯟꯗꯤ ꯈꯔ ꯇꯥꯔꯅꯤ ꯑꯁꯤ ꯈꯛꯇꯗꯤ ꯑꯩ ꯁ꯭ꯄꯤꯀꯔ ꯀꯩꯅꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯃꯆꯥꯗꯣ ꯑꯩ ꯍꯥꯞꯇꯕꯤ ꯆꯥꯔꯒꯦꯕꯀꯣ ꯍꯥꯎꯇꯕ ꯑꯩꯁꯦ ꯃꯈꯥꯗꯒꯅꯤ ꯐꯝꯃꯤꯁꯦꯀꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯊꯔꯛꯑꯒꯦ ꯁꯤꯗꯤ ꯈꯜꯂꯤꯕꯁꯦ ꯁꯤ ꯍꯥꯟꯅ ꯆꯥꯁꯤꯔꯥ ꯁꯤ ꯁꯥꯟꯅ ꯄꯔꯥꯊꯥ ꯁꯥꯟꯅꯕ ꯃꯣꯔꯣꯛ ꯉꯥꯛꯇꯅꯦ ꯁꯤꯒꯤ ꯆꯤꯀꯟ ꯀꯩꯅꯣꯁꯤꯁꯨ ꯃꯣꯔꯣꯛꯅꯤꯗꯣ ꯑꯗꯒꯤ ꯀꯩꯅꯣꯁꯤꯁꯨ ꯂꯣꯏꯅ ꯃꯣꯔꯣꯛ ꯉꯥꯛꯇꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨꯗꯤ ꯃꯣꯔꯣꯛꯇꯣ ꯄꯨꯛꯇ ꯇꯥꯕꯗꯅꯦ ꯄꯨꯛꯇꯣ ꯍꯥꯡꯗꯅꯕ ꯍꯥꯏꯅ ꯀꯩꯅꯣ ꯆꯥꯁꯤꯟꯈ꯭ꯔꯦꯕ ꯑꯃꯨꯜꯗꯣ ꯑꯗꯨꯅꯦ ꯌꯦꯔꯨꯝꯅꯦ ꯆꯥꯛ ꯈꯔꯒ ꯆꯥꯈ꯭ꯔꯕꯅꯦ ꯑꯂꯨ ꯄꯔꯥꯊꯥꯅꯦ ꯀꯩꯅꯣ ꯂꯩꯈꯤꯗ꯭ꯔꯦ ꯑꯩ ꯆꯥꯔꯁꯦ ꯅꯨꯗꯜꯁ ꯂꯦꯠꯁ ꯇ꯭ꯔꯥꯏ ꯃꯌꯥꯝ ꯑꯩ ꯆꯥꯃꯁꯁꯨ ꯂꯩꯇꯦꯕ ꯇꯧꯔꯤꯁꯨ ꯃꯣꯏꯕꯨ ꯊꯨꯝꯁꯥ ꯊꯥꯏ ꯊꯨꯝꯃꯒꯅꯦ ꯁꯥꯕ ꯊꯨꯝꯁꯥ Hi guys, ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ 1xBet ꯒꯤ ꯃꯇꯥꯡꯗ ꯈꯪꯂꯝꯂꯅꯤ 1xBet ꯁꯤ ꯅꯝꯕꯔ 1 ꯇ꯭ꯔꯁꯇꯦꯗ ꯑꯣꯏꯕ ꯁꯥꯏꯠ ꯑꯃꯅꯤ ꯀ꯭ꯔꯤꯀꯦꯠ ꯐꯨꯠꯕꯣꯜꯒꯤ ꯅꯣꯂꯦꯖ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯄ꯭ꯔꯤꯗꯤꯛꯁꯟ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟꯗꯨ ꯆꯨꯝꯃꯀꯥꯟꯗ ꯃꯌꯥꯝꯒꯤ ꯑꯦꯃꯥꯎꯟꯗꯣ ꯗꯕꯜ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝꯁꯨ ꯃꯌꯥꯝꯒꯤ ꯅꯣꯂꯦꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯗ ꯑꯥꯔꯅꯤꯡ ꯇꯧꯕ ꯌꯥꯔꯦ ꯀ꯭ꯔꯤꯀꯦꯠꯀꯤ ꯅꯣꯂꯦꯖ ꯂꯩ ꯇꯥꯔꯒꯗꯤ ꯅꯨꯡꯇꯤꯒꯤ ꯁꯤꯗ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯗ ꯑꯟꯗꯔ ꯕꯍꯥꯔ ꯖꯨꯖꯨ ꯒꯦꯝ ꯀ꯭ꯔꯁ ꯄ꯭ꯂꯦꯟ ꯒꯦꯝꯅꯆꯤꯡꯕ ꯁꯥꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯃꯌꯥꯝꯁꯤꯗꯒꯤ ꯇꯥꯜꯂꯛꯄ ꯄꯩꯁꯥꯗꯣ ꯑꯗꯨꯗꯨꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟꯄꯦ ꯄꯦꯇꯤꯑꯦꯝ ꯗ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯂꯣꯏꯅ ꯌꯥꯔꯦ ꯑꯗꯨꯒ T20 World Cup ꯇꯣꯔꯅꯥꯃꯦꯟ ꯃꯅꯨꯡꯗ ꯁꯥꯟꯅꯕ ꯇꯥꯔꯒꯗꯤ 20% ꯒꯦꯔꯦꯟꯇꯦꯗ ꯀꯦꯁꯕꯦꯛ ꯐꯪꯒꯅꯤ ꯃꯌꯥꯝ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯔꯦꯖꯤꯁꯇꯔ ꯑꯃꯗꯤ ꯑꯩꯒꯤ ꯄ꯭रोꯃꯣ ꯀꯣꯗ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ 26,000 ꯕꯣꯅꯁ ꯑꯃꯗꯤ 200% ꯗꯤꯄꯣꯖꯤꯠ ꯕꯣꯅꯁ ꯐꯪꯒꯅꯤ ꯃꯁꯥꯟꯅ ꯑꯁꯤ ꯁꯥꯟꯅꯕ ꯍꯩꯇꯥꯔꯒꯗꯤ ꯃꯌꯥꯝ 1xBet ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯔꯒ ꯁꯥꯟꯅꯕꯤꯔꯣ ꯑꯃꯗꯤ ꯑꯩꯒꯤ ꯄ꯭रोꯃꯣ ꯀꯣꯗ ꯌꯨꯖ ꯇꯧꯕꯤꯔꯣ ꯇꯥꯟꯕ ꯍꯥꯏꯕꯗꯣ ꯎꯕꯤꯔꯣ ꯑꯃꯗꯤ ꯃꯌꯥꯝ ꯃꯥꯒꯤ ꯂꯤꯡꯛꯗꯣ ꯑꯩꯒꯤ ꯀꯃꯦꯟꯗ ꯄꯤꯟ ꯇꯧꯖꯔꯝꯒꯦ 3x spicy ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯍꯥꯎꯕ ꯑꯣꯏꯗꯦꯕ ꯇ꯭ꯔꯥꯏ ꯑꯣꯏꯅ ꯇꯧꯕꯩꯗꯤ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯌꯥꯝ ꯍꯦꯟꯅ ꯍꯥꯎꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨ ꯇꯥꯔꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯅ ꯌꯦꯔꯨꯝ ꯐꯔꯦ ꯃꯣꯔꯣꯛ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯆꯥꯗ꯭ꯔꯤꯉꯩꯗꯅ ꯀꯩꯅꯣꯝ ꯍꯥꯟꯅ ꯆꯥꯁꯜꯂꯨꯕ ꯆꯈꯥꯎ ꯁꯣꯛꯑꯦ ꯆꯥꯛ ꯉꯥꯛꯇ ꯆꯥꯔ ꯂꯩꯕꯗꯨꯁꯨ ꯕꯤꯠ ꯌꯥꯎꯗꯦꯕ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯍꯦꯟꯅ ꯁꯥꯕꯗꯤ ꯑꯣꯏꯗꯦꯕꯀꯣ
nữa phải thấy không xài xài người ta hỏi như thế đi nghe một quả không hả hari ini masih keren langsungมันเข้ากับคุณเดอร์ซ่าเป็นยังไงอิงเงียบอะMa, kayo kian khôn gak? Các bạn ơi, các em phải nói một cái độc khó là gì? Tham, tay với đường tàu đi. Hari ini helai gua, ma'am. Sabi mo malamang nga. Sabi ya. Đây là đấy chị anh này li phụ đang ngồi chùa ra khá là cũng chạy xảy ra
ꯍꯧꯖꯤꯛ ꯏꯪꯉꯦ ꯑꯗꯨꯅ ꯑꯗ ꯏꯔꯣꯏꯕ ꯂꯩ ꯉꯔꯥꯡꯒꯤ ꯃꯨꯛꯕꯥꯡ ꯇꯧꯕꯗꯁꯨ ꯑꯩ ꯌꯦꯟꯁꯥꯡ ꯌꯦꯡꯈꯤꯕꯅꯦ ꯍꯧꯖꯤꯛꯁꯨ ꯂꯩꯕ ꯑꯩꯗꯤ ꯁꯤꯁꯦ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯅꯤꯗ ꯃꯌꯥꯝ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯔꯦꯅ ꯄꯩꯁꯥ ꯄꯥꯝꯃꯨꯏ ꯃꯉꯣꯟꯗ ꯃꯍꯥꯎ ꯑꯝꯇ ꯌꯥꯎꯗꯦ 이사다 가는 게 더 좋네. 이사다 망한게더 못 나는 이제 가는 것도 그냥 망한게더 이런 말. 실례매 이러면 벌타블레매 늦었을레매. 어떤 비디오 사료 시작하게. 잠깐만 수업 팀들어라나. 모두 내 비디오 막 보러 락자라게. Ma'am, thank you for watching. Bye bye.